Manipur yan han moina coronavirus na positive oikiba mioi adu anabe henjelakle ICU da yaukhre haina miyam na nungngnariba madi tongan ba social media ge platform singda sandoknarakpadagi miyam hena mi paiba amadi pakatpa pokliba sigi matang da impact news na ngasi JNMC authority ga wari charaba matamda hariba positive oriba nupi masa asi anabe henjenba leite ma ki haksangi phibam hanagumna normal la leire adu mahakpu ICCU da thamliba se maruina makhatana mahaki treatment tawda hena khudong sanaba amadi any condition ma lakpa matamda athubu response ma phangnabagi damakta hospital site gi habiti JNMC authority na hariba thorang asi pakhatpani masida miyamna mi paingai oide haina ngasi impact news ki team ga JNMC ki director Dr. TS Bimoga phone da wari sanabada khangbungamle doctor ngasai ki akhoi positive bangang do magi health condition sai hajari bado my health condition je stable oire pulse blood pressure vital loina mak pulse blood pressure oxygen concentration normal de lay ngasi je ICU da pusulu bugi pawo lay doctor nate ICU da dum thame khoi hangal handa thangdok thangjin yade any complication lakpa matamda ICU da na kwaidagi management nungaini aidi mai kidi aidi doctor hena sangini nurse hena sangini adesu angang kibu faradi na adugi idea da koigi ICU da thame oduma hana isolation ward gi ICU da porkre bajikse ado maruina hana isolation ward gi ICU da pusulak pusuda hena mase masa faraktaba masa hena sokchelak podagi pusinbo natte ko doctor nate masigi porse yam seng haida numi mangani su sugredana aduga masagi asomdadi akoina duty tariba doctor amaga aduga keno aniga nurse duty tabaduga moidu natana akoida kari haitare hena wari watai chaba pauloba khotpa nungaibadu sidana leiba adu natabadane hoji ai haijari do any complication develop toroko matamde management se ICCU sina hena parke ogedaba adadi ventilator amadi lei oxygen di thammi ani jidagi hena tei kem leitreba heart ta hairo ECG normal leire lungs ta hairo normal leire me adu maina koi ni any complication develop toba khotpa adugi aduga yengsu yeng thokpa darka leena adugi waneda atei atopadi kesu thoi doko leite aduga doctor khoi quarantine thamni na haki ba PG tawdio mahero ahumdo moi condition ni kamai doctor masigi portsigi laibak thibase akhoi JNMC da duty salubo mi singje mayum da sangba yadaba leikai da sangba yadaba thoe yaman unfortunately masigi ports akhoi gi JNMC ki staff da impact se adugi ports se phange akhoi da dosa tabase mi ahum ji kainta naba symptom kainta leibanati anatraga any akhoi sidala aga patient kanamta songna rubanati patient ke sangdri amte samnadri moje perfectly normal ngakani mi miyamna wakhal tana leina sikarino karamna sandokpage amadi karamna leina asagi ngaktokodagi haibadu kupna khanthabiraba tungda asungmu thawong singase tawidana basu JNMC site gi khangalakle ngasi fawbuda Manipur da test tawkhiba singi manungda positive oiriba si hawkhiba tang kunga marida positive oikhiba nupi masa adudagi hena atopa positive oiba case leitre aduga makha tarakpada karamba thorang sing pakhalakpa amadi kari development lakpagi haibadu amukhana matamni matungina miyamda pauramjage haujiki rodi camera person El Kabigaloren pauramjariba ai kitamem Premchan Impact News Imphal